Kuki singna dead body Loukhrabasu Naga singgdi lau haiba yadri. Mafam khangdriba Naga taruk kari oiramgani haibagi mipaibadi leiri. Losi dikho. Kuki amasum Naga kangbu anina hosties oina fazina khiba singi marakta ngarang nakal anina Miyoi taraga mari thadoknara khiba si asobo relief amne. Adubo Kuki singna fazin khiba Naga taru haujiksu mafam khangdribanina makhoi gi phibam kari oiramgadabano haibagi mipaibadi leiri haina Deputy CM Losi dikho na phongdokre. Kuki singna hosties oina fazil lubadagi thadora Naga gi Miyoi taraga mari edu ngarang Makhan village ki Makhan Baptist Church ta unaba lakhiba amada Deputy Minister Losi Dikhona wafam asi phongdokibani Naga victims sing adubu Deputy CM na hakthengna unaba lakhiba duda Naga MLA sing su yorki Naga victims sing unakhiba duga mari lengna paumi sing na hangkhiba tungan bohang singi pakhumda Deputy Minister sina makhatana haikibada nakalani na punna Miyoi kungani pan thadokna rakhiba si asobo relief ama oirabasu Naga taruk amasung haujik phaw thadorakadaba wali masi mipaibadi leiri phajin khiba sing adu asoi angam yaudana thadoraknaba sarkar gi maikedi angam bathakta honari phajil liba sing su makoibo asoi angam yaudana thadoraknaba apil tawri masigi roinana sarkar gi oina stopam thokpasing tawri phajin duna thamnariba Miyoi sing adu gi punsi kananaba rescue operation sathari ki Thauramadu Sarugya Kiba Naga Kul Am Oiriba, Konsa Kulgi Sire di Adam na Fundo Kibada, Irangasi Horakpadiki Konsa Kulgi Miam, Awasi Tinkaya, Bayuk Natuna Lakli, Tanka Kaya da Kuki militant sing Makoi the Kian Kangan Bigi Tawonka left in a Satatuna Lakli, Oiriba Pibam sing the Sarkar Giladiba. Mapi mapa singna sumna khaki mapa maduru yengsin laga photo namlaga hankibati pamdi makoina thengnari bu khudong cha daba singa du kohana ba hona ba pami koki singna phajin kraba khullasi Miyoi singa du awa phamda taram gadra haibegi sauna singna bale aduda sarkar gi maikedi gi hiramasida akan mami yengsangduna makoi singa du rescue tawna bo hona bi haki Naga taruk mafam khangdan leidiba siga mari lendana khanui thot khon Voice of Naga Youth ki Maikedi gi makoi taruk ado atuba matam rescue tawnaba state amasum central leg ana mathau taba thabak sung lokhat piu hanis phongdoki misam ahum hat ki amadi Miyoi mari na tamthina suon ki ba thawdoka mari lenana case ama register tawduna thigat bawkhri Kangpokpi district ki Kotland amasum Kotjim IBR gi marakta 0 point tha sigi tarag homdei khulai paibe singna ambush tarok tuna misam ahum hat ki ba amadi Miyoi nipana Miyoi marina asu open nangan kiba thawdu oduka mari lenana case ama register tawduna thijin bahukre haina DIPR Manipur na thadorakpa chirola mana phongdorakli chirola sina hai thawdo adu hek thokhibaga security force na thawdok thokpham amadi akoibda lariba kulsingda research operation chadaki laibak thiba thawdo adu thokraba matungda lairon by 5 Sarpai Mena Madi Senapati district ki tuan mafam da furup kya gi Miyoi sing detain tawduna thamkhe dubo lengang na athuba action lokhat hawdabadagi public leader sing amadi security force na Miyoi sing adu thiduna tekta kaidana thadok halap ngamkhibani administration security force public leader amadi CSO sing na kan hona badagi haujik phawbada tuan furup ki Miyoi kungani pan aso engam yauduna thadurakli lemoriba misam sing adu su aso engam yauduna thaduraknaba kan honari administration amasu security force na tangduloi taba hanjina na ba madi phajin kiba misam sing thadoraknaba honariba sida miyamna su cooperation pibiu haina sirol sina makhatari Meetei amasung Kuki sing khut thanabegi maram khangdoknaba semkhiba enquiry panel gi matam November English ngani ka kunga taruk fawba sangbokhri Kumjai Englishingani ka kunga homdoi gi me ahum digi Meetei amasung Kuki sing gi marakta Manipur kanglup naina hatna sunabegi thawdok tholakhiba sigi maram khangdoknaba Bharat Sarkar na semkhiba Manipur Violence Inquiry Commission gi report pikhalangnaba matam hana thakhibadagi tha taruk amaga sangdoktuna Englishingani ka kunga taruk ki November kun fawba commission na report pikhalakpagi matam center na sangdokre Hiramasiga mari lainana me taraga mari da Bharat Sarkar na notification thokre ningsing wayabri Supreme Court ki just Justice Balbir Singha Sawana Lusingba member ahum leiba panel asida Manipur gi hingsa gi matangda thijinbadagi phanglakpa report adu satliba sei English ngani ga kunga taruk ki November kun fawba gi manungda pikhalangnaba khangankhibani committee asi Manipur da Kuki amasu Meetei singi marakta hatna sunaba tholakpadagi kumja English ngani ga kunga humdu gi June mari da semkhibani English ngani ga kunga humdu gi me ahum da Meetei na sidul status pibinaba
demand tawbagi mayukta pangthokiba tribal solidarity rally amadagi irang asi tholakibani hauju phawbada kangluk irang asi da miyoi saniga humfugi mathak sikre miyoi lising kya ama mayum leifam leitabadagi relief camp sing sangjafam lauduna lairi irang asi da yum kai lalon itiki mafam kya mai sakibaga loinana Meetei amasung Kuki gi marakta yanadabagi sang sengalakni Haujiksu marak-marakta nakalani gi marakta hingsa gi thawdok masa thokpa loidri enquiry panel asi ahanbada Guwahati High Court ki Chief Justice Ajay Lamba na lusing lambane dubo Justice Ajay Lamba sahi asi gi February kungani panda enquiry committee dagi tokibadagi maak ki mahut justice sahona mahut chijinduna sahi sigi March amadagi thabak pai bharakibane hanaki asi tharaga commission sigi report pisin bigi matam sangdorak mangarak suri mamang de enquiry gi report pisin bigi matam English ngani ga kunga mari gi September gi December fawb sangdoki madur English ngani ga kunga manga gi May gi December fawb amuk sangdoki banari ANPO na Naga sing Kuki gi area phawrga satana ba khankhre Naga People's Organization ki maikei digi Naga miyam na senapati digi Imphal phawba kangphal gi lambit matam khara gi satpa lepna ba khankhre May taraga mangar ANPO thokpa sirol amagi matungina Kuki singna sangsil lama khongjang loisin khrabasu senapati digi Imphal phawba gi kangphal gi lambi da satpa si Khudong thningai oi Madam Asina ANPO na Makhataba Sirol ama thoktriba fawba Naga miyam na lambi asida satpigano hari haujiksu Naga singi maikei digi kai hauruba yaudana Kuki singna fajinduna thamkiba Naga misam loina thadorakpa tawdri madugi mahutta makhoi gi makuta lairiba Naga misam sing hatok lagani haina fawba ki halakpa lekre ningsing bayai haukiba May taraga humdoire Kuki khulai paiba singna mara laijadraba Naga kun phadana pukibani madugi manungda nupi makai thadok laga fajinduna thamkiba Naga nupa taruk amadi mafam khangdana haujik phawba thamlibani thadoktana leidiba miyoi taruk sikraba natragana hinglibra haiba sapsana khangmamdri phibam asida Naga miyamna mitna singna leiba tangai fadi maram asina tanja asida kangphal gi lambi de Kuki gi khul fawduna satpa haibisi Khudong thningai oi isai gi oina section thorang lokhotjaba oina Kuki khul fawduna satpa haibisi tawdaba fai hari Kiev ki apartment building de satharakiba Russia gi attack na sian kiba miyoi kunga mari sukri Ukraine gi president Volodymyr Zelensky na ngarang phungdorak pada Russia gi maikei digi satharakiba misal attack ki Kiev ki mathol mapan wang ba apartment building da panduna sikiba miyoi gi masing kunga mari sukri maduda sahi noriba anga uhum yauki heri ngarang gi Russia gi misal singa duna Kiev ki apartment building satharakiba attack aduda sikiba miyoi singa du misam ngaktini haina Ukraine lenga ki maikei digi su phungdorakli emergency workers in a building adugi ati akai sing adu sengdok tu no makhatana aso apan nanglaba miyoi sing adu kannana ba thabak satharakpa adu ngarang ayuk losin kibani Russia gi cruise missile adu Ukraine gi apartment building gi saruk ayam lawba yadaba makai thugai kibani hani Ukraine Air Force gi makai digi phongdorakli soidi Haribe etega du Russia ni English singa ni kunga ni thoi gi February thari gi sathaba horakiba lan adu gi oina khwai digi saw attack singi manung da ama oidi hen su paw sta report tawi